Kamjong Maikaidadi Kanglup Anigi Yum Amana Amagi Mai Thanari Phayengdagi village da Yum Taramanga Tangkhul Sankhalo village ki Yum Kaya Mai Thakre Manipur da Khundariba Naga amasung kuki khulai paiba maselgi oiba lanasi lepa lairoi dauri Kamjong district lomda Kanglup ani asigi khulda amana amada attack tawduna Yum Mai Thanari Kamjong district ki Sasat police station dagi awang nungpok maikaida kilometer ni pumanga rom chatlaga leiba Phayengdagi village da ngasi numit yung bamatung pungkhai chatpada masak khangdaba mioi kyamarom sangsilaktuna attack twrkhre sakhangdaba sing aduna khuladugi yum taramanga mai thadoklamle hairi yum mai tharamlaba Phayengdagi village asi Indo-Myanmar border gi pillar number 113 manakta leibani state asida thokliba tangdu leitadaba phiba masina maram oiraga Phayengdagi village ki khunja singdi hanana mafam adu thadokduna Assam Rifles na hangba relief camp ta sangjafam lawduna leiribani hariba Assam Rifles ki post adu asi village haibaduni mafam adu da 11 AR gi post ama lei khuladugi yum ayamba tumna mai chakre hojik lemhoriba haibabu khuladugi search adu khaktamak ngaihore hairi Thajaba yaba mafamdagi fangba pauna hai kuki khulda attack toksinduna yum taramanga mai thakraba tungda madugi laman singba manba moong amada sakhangdaba mioi kaya amana Sankhalok Tangkhul village tasu attack tawduna yum nipan mai tharamle hariba Sankhalok Tangkhul village asi Indo-Myanmar border pillar number 101 gi mayada leibani aduga thogdok thokriba mafam adu chaurakna nungthil pung amaga minute nifu manga rom tarakpada oigani hairi security force singna khut hanbadagi yum pumna makti mai thaba ngamkhidre chaurakna yum taret lomdi kanba ngamhore pawasina makata na hai Sankhalok amasung paikhogi marakta leiba huimain thanadasu sakhangdaba singna attack tawraktuna yum taret amasu mai thakre thawdok ahum magasida mioi amata asok apan thokibagi paudi leite yum mai thanabagi thawdok asiga mari leinana police na FIR ama laukatuna thijinba haure hairi pukhao ahalupta gari ama mai thakre Khundrakpam Assembly Constituency gi Sagolmang Police Station konba pukhao ahalupta ngasi nungthil pung anirom tarakpada masakhangdaba mioi kharana bolero pickup gari ama mai thakre gari aduda telecom gi oigadra natraga electric ki pochai sing oigadra khara yaurami hairi polam sing adu cycle lomda pusinana ba purakpani haina maral siraduna driver adu kumtha halaga gari adu mai tharambani hairi Kuki singna dolaithabi pukhao makhoigi lamni haina claim tawramle Manipur state asida kuki haiba wahai asi tadringai mamangdagi Imphal East district ki manung chana maitai singna khundaraklaba dolaithabi pukhao ahalup pukhao naharu pukhao terapur amasung Atai tampaki lam singdagi travel nataba maitai singna khundariba mafam sing asibu Kangpokpi district ki cycle sub division gi manungda ain kaina Satangkuki village haina ming thonjinduna maitai sing asi ain kaina election bani lokthokpiu amasung thingbiu haina kuki singna state amadi national gi thakta wakatlamle hairi hojik thokliba wafam asi haukiba numit kharani sida dolaithabi amasung nongsumgi akoiba mafam singda kuki singna Satang village manung chanba Protected Hill area ni haina claim tawduna maitai sing mafam asidagi lokthokhinaba dabi tawriba asida state lengakna tumina leishili haina khul sing asigi khunja singna phongdorakli Phayengda khul ngaklaga leiramba pambaina lusingba UNLF ki kangbusu lengakna puthokre Imphal West District ki Phayeng singda leiba pambaina lusingba United National Liberation Front UNLF ki chaniga maudra mari suba battalion lokthoklaga Manga suba Manipur Rifles amadi tara suba IRB na sinkhre nongsumda leiba lalhaulup asigi chaniga maudra humdoi suba marjing battalion ngarang puthokhraba matung ngasi Phayeng singda leiba pambaina lusingba UNLF MPA gi lanmi sing puthorakpada Phayeng gi khunja singna seng khuya amamam piduna pangal thauna handana mathau tawrunaba yaifa mangol pinakhi ngasi puthokhiba chaniga maudra mari battalion gi lanmi sing adu matam kharagi oina hangliba yaithibi lokol da leiba lalhaulup asigi kemta leigani amadi ngarang chatkhiba nongsumgi chaniga maudra humdoi marjing battalion gi lanmi sing aduna ingorok battalion da leigani hairi MPA gi lanmi sing puthokhiba dugi matangda Phayeng gi miyamna center amadi state lengakna satharakliba thawong asi pendaba phongdorakhi state force na muhut siladuna
kadai phawba miyam ngak senba ngamgadarige haiba wahangsing hangnarakli mi saba ngamba kuki singdi lengaga sina kangkhatuna thamli leilon wifi da central force singna kuki militant samarom questionduna thamlabasu phabagi mahut makok thongbagi order ni haiduna kuki militant sing adu thadokhi asigumba lenga ki pangdaba thawong asi miyamna yaningde Kukizo Council ki member oibadagi tokle haina mar inpuina phongdokre mar inpuina Kukizo Council KZC ki member oiba tokle haina mar inpui general headquarter na ngasi KZC ki president ta aiba cherol piduna khanghankre mar inpui ki general secretary Emmanuel Pulamte amasung president Reverend Rose Infimate na khudek piraga KZC की प्रेसिडेंट ता पिसिन किबा चेरोल अदुना हाई अप्रैल 13 ता पांगथोखिबा 15 सुबा मार इनपुई असेंबली दा लौखिबा वारेप मतुंग इना KZC की मेंबर ओइबा तोकनबा थौरांग लौखलकपनी मणिपुर दा खुंदारिबा जोनाथ लाक ट्राइब सिंगी कमन पॉलिटिकल प्लेटफॉर्म अमा ओइगनी हाइना थाजरुबदगी मार इनपुइना KZC दा यावखिबनी अदुबु KZC की थबक थौरम सिंग कुपना येंगसिलुबा मतमदा जोनाथ लाक ट्राइब थौसादबगी ममी अमा ताबा उरखी कमन पॉलिटिकल प्लेटफॉर्म अमा ओइहनगनी हाइना थाजरुबगी वांगमदा थबक तौरकपदगी मार इनपुइना KZC की मेंबर ओइबा तोकनबा फिरेप लौरकपनी मार इनपुइना अपुनबगी ओइना पॉलिटिकल की पांदम फंगनबा फिरेप हंदोकपा लैते हाइना पल्लदुना चेरोल अदुदा हाई मतुंग तारकपदा तसेंगबा पॉलिटिकल प्लेटफॉर्म अमा सेमगतनबगी मतंगदा वारी साननबा थौरांग लौखलकपदा मार इनपुइना सोयदना सरुक यागनी डिमांड तरे तालदुना एम्प्लॉई सिंह थबक लेपगी खोंजंग हौख्रे सेक्रेटरिएट कांगबुना जुलाई 3 दगी थबक लेपलगनी मणिपुर लेंगाकना सेकेंड सैटरडे यावना थांगजदा लेरंबा सुटी पुमनमक कखिबदु हंदोकनबा यावना तोंगान डिमांड तरे तालदुना नुमित निनी एम्प्लॉई सिंगना मास कैजुअल लीव लौबगी खोंजंग चंगसिनख्रबा तुंगदा ngasiदगी हौना थबक लेपगी खोंजंग अमुक हौख्रे एम्प्लॉई सिंगना डिमांड तरे तालदुना थबक लेपगी खोंजंग जुलाई अमदगी चंगसिनबा हौरगनी हाइना मणिपुर गवर्नमेंट सर्विसेज फेडरेशन ना चीफ मिनिस्टर दा अल्टीमेटम अमा पीदुना खंगनखिबा लैखि अदुबु मणिपुर लेंगाकना वारोसिन ओइबा याबा वाफम अमता फोंदोरक्तबना मरम ओइरगा ngasiदगी हौना थबक लेपगी खोंजंग अदु हौबनी हाइना एम्प्लॉई सिंगना पाउमी सिंगदा फोंदोरक्ली डायरेक्टोरेट ऑफ प्रिंटिंग एंड स्टेशनरी संगाई पाता लैबा सेरिकल्चर डिपार्टमेंट की एम्प्लॉई सिंगसु थबक लेपगी खोंजंग असिदा सरुक यारी ऑफिस खरददी एम्प्लॉई सिंगना थबक सुबगी महुत्ता मखोई की ऑफिस ममांगदा वाकत मिफम चथखी मणिपुर सेक्रेटरिएट सर्विसेस नसु डिमांड अहुम तालदुना नोमगी ओइना कैजुअल लीव लौबगी खोंजंग चंगसिनबा लैख्रे थासिगी मरीदगी मखोइसु थबक लेपगी खोंजंग हौरगनी हाइना लाउथोख्रे मणिपुर गवर्नमेंट सर्विसेज फेडरेशन ना मणिपुर लेंगाकता डिमांड तरे ताली अदुगा मणिपुर सेक्रेटरिएट सर्विसेस ना डिमांड अहुम तौरी फेडरेशन की डिमांड तरेट अदुदी थबकतगी पोथाबगी मतम चही हुंफुदगी चही हुंफुनिथोइदा हेनगतहनबा सेंट्रल गवर्नमेंट की एम्प्लॉई सिंगा मानना DADR हेनगतहनबा थांग नुमिता सुटी कखिबगी ऑर्डर चटनाहनदबा स्टेट पे कमीशन सेमदुना निपान सुबा सेंट्रल पे कमीशन चटनाहनबा NPS UPS मुथलगा स्टेट लेंगा की एम्प्लॉई सिंगदा हानगी अरिबा पेंशन सिस्टम फंगहनबा थबकतगी पोथारबा मियोय सिंग री एंगेज तौबगी थबक लेपा अमसुंग हांगबा फम सिंगीदमा कॉन्ट्रैक्टता थबक तौदबा अमसुंग हानगी कॉन्ट्रैक्ट कैजुअल मास्टरल डेली वेजेस एम्प्लॉई सिंग रेगुलर ताहनबनी हाई स्कूल की ओजाना हायर सेकेंडरी की लारिक ताकलंबा अंगकपा पोई मणिपुर स्टूडेंट्स फेडरेशन MSF ना लिसांग सिटना संगसिंदुना लाकपा एकेडमिक कैंपेन आइखोई लारिक निंगथिना तमसी हाइबा कैंपेन असिगी मनुंग चना ngasi MSF की अखनबा टीम अमना युमनाम हुइड्रोम हायर सेकेंडरी स्कूल दा येंगसिनबा चटपदा हाई स्कूल की ओजाना हायर सेकेंडरी की महिरोई सिंग लारिक ताकपी तंबीरंबा असि अंगकपा पोई हाइना लुप असि न थादोरकपा चेरोल अमना हाइरी चेरोल असिना हाई इंग्लिशिंग अनि कुनगा माथोइदा हाई स्कूल की थाकता लेरंबा स्कूल 13 हायर सेकेंडरी की थाकता अपग्रेड तौखिबा स्कूल सिंगी मनुंगदा युमनाम हुइड्रोम हायर सेकेंडरी ईस्टर्न आइडियल हायर सेकेंडरी स्कूल अमदी वावगाई हायर सेकेंडरी स्कूल दा ngasi yengsinba chatki yengsin khongchadada हाई स्कूल फावदा लैबा महिरोई सिंगदा ताकपी तंबीगदबा प्राइमरी टीचर 9 साइंस ग्रेजुएट टीचर 3 अमदी आर्ट्स ग्रेजुएट टीचर 9 पुना ओजा कुनगमरी असिगी मनुंगदा 3 ना कॉन्ट्रैक्ट ओजा 12 पुना 19 यूटिलाइज ओइना लाकपा ओइरमखी
ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕꯁꯤ ꯑꯉꯛꯄ ꯄꯣꯛꯏ ꯍꯥꯏꯔꯤ꯫